ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯖꯟ ꯁꯕꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯅꯨꯡꯒꯤ ꯇꯣꯄꯤꯛꯁꯦ ꯁꯤꯁꯦꯁꯟ ꯑꯣꯐ ꯍꯣꯁꯇꯤꯂꯤꯇꯤꯁ ꯐꯣꯔ ꯄꯤꯁ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯗꯤ ꯑꯃꯒ ꯊꯥꯖꯅꯗꯕ ꯑꯃꯒ ꯎꯪꯈꯠꯅꯕ ꯑꯗꯨꯒ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯑꯃꯨꯛ ꯍꯟꯖꯜꯂꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯇꯧꯕꯗꯤ ꯑꯁꯥꯎꯕ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯀꯔꯤꯁꯤꯡꯗꯨꯗ ꯄꯥꯛ ꯅꯦꯝꯊꯕ ꯌꯥꯗꯕ ꯐꯤꯕꯝꯁꯨ ꯑꯗꯨꯝ ꯂꯩꯅꯗꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯁꯨ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯟꯗꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯍꯤꯁꯇ꯭ꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯥꯝꯗꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯁꯤꯡꯁꯤꯅ ꯑꯗꯨꯝ ꯁꯥꯈꯤꯅꯤ ꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯝꯗꯕ ꯐꯤꯕꯝꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯍꯟꯗꯣꯔꯛꯄ ꯑꯗꯨꯋꯥꯏꯁꯤꯡꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤ ꯍꯥꯠꯅ ꯁꯨꯅꯕ ꯑꯗꯨꯒ ꯈꯠꯅ ꯆꯩꯅꯕ ꯑꯃꯒ ꯍꯨꯟꯅꯕꯁꯤ ꯂꯦꯞꯊꯣꯛꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯝꯇꯪ ꯍꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅ ꯊꯤꯅꯔꯛꯄ ꯂꯝꯕꯤꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤ ꯑꯃꯒ ꯊꯥꯖꯅꯗꯕꯁꯤ ꯑꯃꯒ ꯎꯪꯈꯠꯅꯕ ꯑꯃꯒ ꯁꯥꯎꯅꯕꯁꯤꯡꯁꯤ ꯀꯔꯝꯍꯥꯏꯅ ꯐꯥꯗꯔꯀꯥꯟꯗ ꯁꯥꯟꯇꯤ ꯑꯣꯏꯕ ꯐꯤꯕꯝꯗꯨꯗ ꯂꯥꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯖꯅꯕ ꯇꯟꯖꯥꯅꯤ ꯂꯦꯡꯖꯟꯕꯤꯔꯤꯕ ꯒꯦꯁꯁꯤꯡꯗꯤ ꯑꯩꯒꯤ ꯌꯦꯠ ꯏꯊꯪ ꯐꯝꯕꯤꯔꯤꯕꯁꯤ ꯄꯤ ꯁꯔꯠꯆꯟꯗ꯭ꯔ ꯁꯤꯡ ꯔꯤꯇꯥꯌꯔ IASꯅꯤ ꯑꯗꯨꯒ ꯑꯦꯛꯁ MLA ꯃꯣꯏꯔꯥꯡꯅꯤ ꯑꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯔꯨꯝꯖꯔꯤꯕ ꯑꯣꯖꯥ ꯁꯔꯠꯆꯟꯗ꯭ꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯁꯔꯠꯆꯟꯗ꯭ꯔꯒꯤ ꯑꯣꯏꯗ ꯂꯦꯡꯖꯟꯕꯤꯔꯤꯕꯁꯤ ꯑꯆꯨꯡ ꯐꯥꯎꯃꯩ ꯆꯤꯌꯔꯃꯦꯟ ꯖꯦꯅꯦꯔꯣꯡ ꯏꯅꯨꯟꯅꯤ ꯑꯩ ꯑꯣꯖꯥ ꯑꯆꯨꯡ ꯐꯥꯎꯃꯩꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯆꯨꯡꯒꯤ ꯑꯣꯏꯗ ꯂꯦꯡꯖꯟꯕꯤꯔꯤꯕ ꯑꯩꯒꯤ ꯌꯦꯠꯇ ꯍꯦꯛ ꯊꯪꯅ ꯐꯝꯃꯤꯟꯅꯖꯔꯤꯕꯁꯤꯅ ꯄ꯭ꯔꯗꯤꯞ ꯐꯥꯟꯖꯧꯕꯣꯝ ꯏꯗꯤꯇꯔ IRAPꯅꯤ ꯏꯍꯥꯟ ꯍꯥꯟꯕꯁꯦ